Chesam Abdul Kadir Hatlambagi Thouong adu Akanba Maongda Condemn Toui haina Manipur Pradesh Congress Committee MPCC ki General Secretary W Shyamjai na phongdorakli. Hiram asigi matangda ngase Congress Bhavan da pangthokpa paugi mifam amada wafam asi phongdokladuna Shyamjai na hai haukiba tang taragi numidangdagi thiba khangdan lerakhiba paubitek mayai lekaidagi Chesam Abdul Kadir haiba mioi ase wakhal mimanadabadagi mathakta Morosu thokte mioi asina haukiba tang taradagi mafam khangdana mangkraba matung ngasi ayu anganbada samurau naurem Nambul Mapalda Thawai Yaudu Hakchang oina fangkibane tholiba thodok asina takpade tenga ki Home Department asi fail oide mioi asi hek mangkiba missing report thokibane department asina masagi mathau matam chana pakat khidaba maramna numit taret ni rom asi Abdul Kadir thiba phonglakidabane Home Department gi thawong asi MPCC na hakchina lawe asi gumba thodok asi matungda amukhana thoktana bhunagadabane bihat asida chenariba punamak phaduna maragi matung ina cherak pikadabane loinana laikhidraba Abdul Kadir ke imung manungna thengna horiba awabadasu MPCC na saruk yari haina su Shyamjai na makha takhe Asigumba mihat asida masagi asum neglect tokna masigi negligence sum leiragadi masagi mathang masagi hanjal na makata ba tholpa yabagi adugumba masagi maram ama oigani habase Manipur Pradesh Congress Committee na apoi khanjabani masi athu matamda makoida masagi matik chaba nandi piba aduga asumba porakpa aduna laiba ngasimak may hogdana yamna asauba issue mo waydana media da amadi miyam laipakta akoigi miyamgi waiba adungba laipak asidaida pungning laita da ba wakhal laita da ba lairiba se masi asigumma matik chaba dandi pidana makoibu atu matamda asagi makoida phangadaba dandi edo phangalbidana yung manung amadi lairiba laipak prajapuna makse ingdha handana santi porpada asagi Home Department na Aso Thouong Lawiu Manipur Pradesh Congress Committee na Dimal Toui.